ꯊꯦꯡꯉꯀꯥꯟꯗ ꯁꯨꯃꯥꯏꯅ ꯅꯣꯡ ꯆꯨꯔꯛꯄꯁꯤ ꯑꯣꯏꯔꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯃꯣꯏꯗꯤ ꯍꯨꯔꯥꯟꯕ ꯑꯩ ꯂꯥꯛꯀꯅꯤ ꯀꯥꯏꯁꯦ ꯈꯪꯄꯣꯠꯇꯦ ꯅꯣꯡ ꯇꯥꯔꯕꯅꯦꯅ ꯐꯩꯖꯨꯞꯀꯁꯦ ꯂꯨꯝꯅ ꯁꯨꯞꯄꯒ ꯇꯨꯝꯃ ꯂꯩꯔꯝꯗꯣꯔꯤꯕꯅꯤ ꯑꯗꯨ ꯉꯁꯤꯁꯤꯕꯨ ꯀꯅꯥꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯠꯁꯤꯒꯦ ꯍꯨꯔꯥꯟꯕꯗ ꯈꯔ ꯂꯥꯏꯒꯗꯕ ꯆꯣꯡꯖꯟꯕꯗ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕ ꯌꯨꯝ ꯑꯣꯏꯅ ꯈꯟꯕꯅ ꯐꯩ ꯅꯍꯥꯟꯁꯨ ꯍꯨꯔꯥꯟꯕ ꯆꯪꯉꯨꯔꯒ ꯀꯔꯤꯝꯇ ꯂꯩꯔꯝꯗꯗꯅ ꯌꯦꯟꯕꯥ ꯑꯃ ꯄꯥꯏꯔ ꯊꯣꯛꯂꯛꯏꯗꯅ ꯑꯗꯣ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯈꯨꯜꯒꯤ ꯂꯣꯏꯔꯝꯗꯥꯏꯗ ꯂꯨꯈꯥꯕꯤ ꯑꯃ ꯂꯩꯕꯗꯣ ꯃꯥꯒꯤꯗ ꯒꯙꯥ ꯑꯃ ꯂꯩ ꯑꯃ ꯇꯥꯏ ꯃꯗꯨꯒꯤ ꯒꯙꯥꯗꯣ ꯍꯦꯛꯇ ꯍꯨꯔꯥꯜꯂꯨꯔꯒꯦ ꯌꯣꯟꯕꯗꯁꯨ ꯌꯥꯝ ꯁꯤꯠꯀꯅꯦꯕ ꯑꯗꯨꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯅꯨꯡꯁꯥ ꯐꯖꯅ ꯀꯟꯅ ꯁꯥꯕꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯣꯡꯁꯦ ꯇꯥꯈꯤꯕꯗꯒꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯔꯦꯕ ꯆꯈꯥꯎꯅ ꯃꯔꯣꯝ ꯍꯥꯡꯕꯅꯦ ꯆꯥꯛꯅ ꯃꯔꯣꯝ ꯂꯥꯝꯃꯛꯄꯅꯦ ꯀꯗꯥꯏ ꯆꯠꯂꯒꯅꯣꯕ ꯑꯩꯅ ꯁꯥ ꯊꯤꯗꯣꯔꯤꯕꯁꯦ ꯎꯃꯪ ꯈꯔ ꯂꯩꯖꯕꯗꯨꯁꯨ ꯂꯣꯏꯅ ꯀꯣꯛꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗꯕ ꯄꯥꯝꯕꯤ ꯑꯃ ꯊꯥꯖꯤꯜꯂꯦ ꯑꯗꯨꯒꯤ ꯄꯥꯝꯕꯤꯗꯨꯗꯤ ꯁꯥ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯎꯃꯪꯗꯣ ꯀꯣꯛꯊꯣꯛꯈ꯭ꯔꯕꯅꯤꯅ ꯎꯃꯪꯗꯨꯗ ꯂꯩꯕ ꯁꯥ ꯎꯆꯦꯛ ꯃꯌꯥꯝꯗꯣ ꯀꯗꯥꯏ ꯆꯠꯇꯣꯔꯤꯒꯦꯕ ꯍꯧꯖꯤꯛ ꯀꯗꯥꯏꯗꯅꯣꯕ ꯑꯩꯅ ꯆꯤꯟꯖꯥꯛ ꯊꯤꯗꯣꯏꯁꯦ ꯐꯩ ꯃꯤꯑꯣꯏꯕꯅ ꯑꯩꯒꯤ ꯎꯃꯪ ꯀꯣꯛꯊꯣꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯗ ꯆꯪꯉꯒ ꯃꯣꯏꯅ ꯌꯨꯝꯗ ꯂꯣꯏꯕ ꯁꯥ ꯁꯟꯁꯤꯡꯗꯣ ꯆꯥꯕ ꯍꯧꯕ ꯇꯥꯔꯦꯗꯅ ꯈꯨꯜꯁꯤꯗꯤ ꯃꯤ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦꯅ ꯏꯇꯥꯛ ꯇꯛꯏꯅ ꯃꯤꯒꯤ ꯃꯈꯣꯜ ꯑꯝꯇ ꯇꯥꯗꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯀꯩꯅꯣ ꯃꯁꯤꯒꯤ ꯃꯩꯇꯩ ꯈꯨꯟꯁꯤꯗꯤ ꯌꯥꯝ ꯅꯥꯜꯍꯧꯗꯥꯏꯅꯦ ꯌꯨꯝꯁꯤꯡꯁꯦ ꯃꯩ ꯂꯣꯏ ꯆꯥꯛꯄꯒ ꯊꯨꯒꯥꯏ ꯈꯣꯒꯥꯏꯕꯒ ꯇꯧꯔꯝꯃꯤꯁꯤ ꯀꯅꯥꯅ ꯇꯧꯔꯝꯃꯤꯕꯖꯥꯠꯅꯣ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯃꯤꯑꯣꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯅ ꯇꯥꯕ ꯈꯨꯜꯁꯤꯗ ꯌꯨꯝ ꯃꯩ ꯊꯥꯔꯕꯗꯤ ꯑꯩꯈꯣꯏ ꯎꯃꯪꯗꯤ ꯀꯩ ꯁꯥꯔꯝꯃꯅꯤ ꯌꯦꯡꯉꯣ ꯁꯠ ꯁꯠ ꯊꯨꯅ ꯆꯠꯍꯧꯔꯒꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯥꯡ ꯌꯥꯜꯂꯛꯇꯅꯕ ꯃꯁꯤꯒꯤ ꯏꯪꯈꯣꯜꯁꯤꯗ ꯍꯦꯛꯇ ꯆꯪꯉꯒꯅꯦ ꯀꯔꯤ ꯀꯔꯤ ꯆꯥꯅꯕ ꯂꯩꯒꯦꯗꯣ ꯌꯦꯡꯉꯒꯦ ꯃꯥꯒꯤ ꯏꯪꯈꯣꯜꯁꯤꯁꯨ ꯌꯥꯝ ꯆꯥꯎꯏ ꯁꯥ ꯁꯟꯗꯤ ꯁꯣꯏꯅ ꯂꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯤ ꯌꯨꯝ ꯃꯃꯥꯡꯗꯒ ꯄꯨꯟꯕ ꯖꯥꯠꯂꯥ ꯆꯪꯉꯒ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯍꯩꯁ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯤꯗꯤ ꯑꯝꯇ ꯇꯨꯝꯅꯗ꯭ꯔꯤꯅ ꯃꯣꯏ ꯇꯨꯝꯈꯤꯕ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯇꯥꯔꯦꯗꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯥꯁꯦ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯈꯣꯏꯅ ꯃꯈꯣꯟ ꯇꯥꯈ꯭ꯔꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯑꯩꯉꯣꯟꯗ ꯐꯨꯕ ꯆꯩꯕ ꯇꯧꯕꯁꯨ ꯌꯥꯏ ꯑꯉꯥꯡꯁꯦ ꯇꯨꯝꯈꯤꯕ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ ꯀꯞꯈ꯭ꯔꯦꯗ ꯃꯁꯤ ꯑꯉꯥꯡꯁꯦ ꯁꯥꯃꯨ ꯂꯥꯛꯑꯦꯀꯣ ꯀꯞꯄ ꯇꯣꯛꯑꯣꯀꯣ ꯂꯃꯨꯏ ꯂꯥꯛꯑꯦꯀꯣ ꯀꯞꯄ ꯇꯣꯛꯑꯣꯀꯣ ꯇꯣꯛꯇꯦꯅꯤ ꯅꯨꯡꯁꯥ ꯂꯥꯛꯑꯦꯀꯣ ꯑꯣ ꯇꯞꯇꯥ ꯂꯥꯛꯑꯦ ꯀꯩꯅꯣꯍꯦ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯇꯞꯇꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯕꯣ ꯑꯉꯥꯡ ꯑꯁꯤꯅ ꯁꯥꯃꯨ ꯂꯥꯛꯀꯅꯤꯁꯨ ꯀꯞꯄ ꯇꯣꯛꯇꯦ ꯂꯝꯍꯨꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯀꯞꯄ ꯇꯣꯛꯇꯦ ꯅꯨꯡꯁꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯀꯞꯄ ꯇꯣꯛꯇꯦ ꯇꯞꯇꯥ ꯂꯥꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯀꯞꯄ ꯇꯣꯛꯏ ꯇꯞꯇꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯖꯥꯠꯂꯥ ꯍꯩꯁ ꯑꯩ ꯉꯥꯛꯇ ꯀꯨꯜꯂ ꯂꯩꯈꯤꯒꯦ ꯀꯔꯤꯒꯨꯝꯕ ꯇꯞꯇꯥꯗꯣ ꯑꯩ ꯊꯦꯡꯅꯔꯗꯤ ꯑꯩꯁꯨ ꯁꯤꯕ ꯌꯥꯏ ꯑꯃꯝꯕꯁꯤꯗ ꯉꯥꯏꯍꯥꯛ ꯀꯨꯜꯂꯒ ꯂꯩꯈꯤꯒꯦ ꯀꯔꯤꯅꯣꯃꯦ ꯃꯁꯤꯒꯤ ꯂꯨꯈꯥꯕꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯣ ꯏꯪꯈꯣꯜꯒꯁꯦ ꯄꯨꯝꯃꯝ ꯑꯃꯒ ꯊꯝꯃꯦꯕ ꯑꯩꯕꯨ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦꯃꯤ ꯃꯄꯥꯟꯁꯤꯗ ꯕꯂꯞ ꯑꯃꯠꯇꯁꯨ ꯊꯥꯜꯂꯨ ꯅꯠꯇ꯭ꯔꯒ ꯀꯦꯟꯗꯜꯂ ꯂꯥꯇꯦꯜ ꯑꯃꯇꯁꯨ ꯊꯥꯜꯂꯨ ꯍꯨꯔꯥꯟꯕ ꯆꯪꯕꯒꯅꯦ ꯕꯤꯠ ꯂꯩꯇꯦ ꯁꯩꯇ ꯑꯣꯏꯕ ꯅꯣꯡꯁꯤꯁꯨ ꯇꯥꯔꯝꯗ꯭ꯔꯗꯤꯅꯦ ꯈꯔ ꯑꯗꯨꯏꯁꯨ ꯎꯒꯗꯕꯅꯦꯕ ꯅꯣꯡꯁꯤꯅ ꯃꯪꯉꯒ ꯇꯥꯔꯕꯅꯤꯅ ꯀꯔꯤꯝꯇ ꯎꯗ꯭ꯔꯦꯕ ꯑꯩ ꯍꯣꯏꯗ ꯍꯦ ꯃꯥꯔ ꯍꯦꯛꯇ ꯆꯪꯉ ꯂꯣꯏꯔꯦ
ꯀꯅꯥꯅꯣ ꯁꯤꯗ ꯁꯟ ꯁꯥꯔꯒ ꯃꯤ ꯀꯩꯕꯣꯏ ꯇꯧꯕ ꯑꯃ ꯆꯪꯉꯛꯏꯁꯤꯅ ꯇꯥꯇꯥꯗꯨ ꯑꯣꯏꯖꯥꯠꯂꯅꯍꯦ ꯃꯥꯏꯁꯤꯕꯨ ꯑꯩ ꯀꯤꯕ ꯂꯥꯛꯏꯖꯥꯠꯂꯣ ꯍꯩꯁ ꯑꯩ ꯀꯔꯤꯝꯇ ꯂꯦꯡꯗꯅ ꯃꯁꯤꯗ ꯁꯨꯝ ꯀꯨꯜꯂ ꯂꯩꯔꯒꯦ ꯍꯩꯁ ꯃꯁꯤꯃꯗꯤ ꯐꯖꯅ ꯆꯥꯎꯔꯦꯍꯦ ꯄꯥꯏꯕꯗ ꯈꯪꯉꯦꯕ ꯃꯁꯤ ꯃꯊꯛꯇ ꯍꯦꯛꯇ ꯇꯣꯡꯉ ꯆꯦꯡꯉ ꯂꯣꯏꯔꯦ ꯅꯣꯡꯁꯤꯁꯨ ꯃꯇꯥꯡ ꯆꯥꯅ ꯂꯦꯞꯈ꯭ꯔꯦꯗ ꯌꯥꯝ ꯐꯔꯦ ꯍꯦ ꯀꯩꯅꯣ ꯑꯩ ꯇꯣꯡꯉꯤꯁꯤꯗꯤ ꯒꯙꯥ ꯅꯠꯇꯦꯅ ꯅꯨꯡꯁꯥꯅꯤꯅ ꯑꯩꯅ ꯌꯥꯝ ꯌꯥꯡꯅ ꯆꯦꯜꯂꯦꯅ ꯈꯜꯂꯦꯕ ꯃꯁꯤꯗꯤ ꯑꯁꯥꯋꯥꯏꯗ ꯆꯣꯡꯊꯍꯧꯗ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯣꯡꯁꯥꯁꯤꯅ ꯑꯩ ꯎꯔꯗꯤ ꯑꯩ ꯆꯥꯈꯤꯕ ꯇꯥꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯗꯤ ꯒꯙꯥꯅꯦ ꯈꯜꯂꯒ ꯅꯨꯡꯁꯥ ꯑꯣꯏꯅ ꯇꯣꯡꯉ ꯂꯥꯛꯑꯦꯅ ꯈꯔ ꯉꯥꯜꯂꯛꯄꯁꯤꯗ ꯎꯔꯝꯕꯒꯤ ꯐꯕ ꯋꯥꯅꯤ ꯑꯁ ꯅꯨꯡꯁꯥꯗꯨꯅꯒ ꯑꯩ ꯍꯥꯟꯅ ꯎꯔꯝꯃꯗꯤ ꯑꯩꯗꯤ ꯁꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯁ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯕꯅꯤꯅ ꯑꯩ ꯂꯝꯕꯤꯗ ꯆꯠꯄꯗ ꯃꯤꯅ ꯎꯈꯤꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯎꯇꯣꯡ ꯑꯃ ꯂꯩꯍꯧꯕꯅꯦ ꯎꯇꯣꯡꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕ ꯉꯥꯏꯗꯗꯤ ꯌꯥꯔꯔꯣꯏ ꯁꯤ ꯃꯇꯥꯡꯁꯤ ꯑꯣꯏꯔꯗꯤ ꯇꯨꯡꯒꯥꯜꯂ ꯌꯦꯡꯉꯔꯣꯏ ꯑꯩꯅ ꯑꯩ ꯊꯣꯛꯄ ꯇꯞꯇꯥꯅ ꯇꯞꯇꯥꯏ ꯊꯣꯛꯄ ꯃꯁꯤꯒꯤ ꯎꯇꯣꯡꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯠꯂ ꯂꯩꯔ ꯂꯣꯏꯔꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯒ ꯊꯣꯛꯂꯛꯄ ꯍꯥꯏꯗꯨꯅꯤ ꯃꯤ ꯃꯌꯥꯝꯗ ꯑꯩ ꯁꯛꯁꯦ ꯎꯍꯟ ꯌꯥꯄꯣꯠꯇꯦ ꯑꯩꯁꯦ ꯍꯨꯔꯥꯟꯕꯅꯦ ꯈꯪꯕ ꯌꯥꯎꯔꯝꯃꯗꯤ ꯇꯞꯇꯥꯏ ꯐꯨꯗꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯕꯤꯠꯇꯤ ꯂꯩꯇꯦꯍꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯗꯨꯗꯤ ꯋꯥꯠꯂꯤ ꯐꯔꯦ ꯁꯤꯕ ꯌꯥꯗꯕꯅꯤꯅ ꯎ ꯃꯅꯨꯡꯗ ꯆꯪꯉ ꯂꯩ ꯇꯥꯕꯅꯤ ꯍꯣꯏ ꯏꯇꯥꯎ ꯅꯨꯡꯁꯥ ꯍꯣꯏ ꯏꯇꯥꯎ ꯅꯨꯡꯁꯥꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯌꯦ ꯂꯩꯌꯦ ꯊꯣꯛꯂꯛꯑꯒꯦ ꯏꯇꯥꯎ ꯀꯩꯗꯧꯔꯦ ꯅꯁꯥꯗꯣ ꯏꯁꯨꯛ ꯁꯨꯛꯊꯔ ꯂꯥꯛꯏꯗꯨꯕꯣ ꯑꯁ ꯏꯇꯥꯎ ꯉꯔꯥꯡꯗꯣ ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯗ ꯆꯪꯉꯨꯕꯅꯤꯅꯦ ꯀꯩꯀꯩ ꯆꯥꯕ ꯐꯪꯉꯗꯤ ꯈꯜꯂꯒ ꯅꯪꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯤꯑꯣꯏꯕ ꯍꯧꯖꯤꯛ ꯍꯥꯠꯅ ꯁꯨꯅꯗꯅ ꯌꯥꯝ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯗ ꯆꯪꯉꯣꯏꯕ ꯅꯪꯁꯨ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ ꯀꯩꯅꯣ ꯏꯇꯥꯎ ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯗ ꯆꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯣꯏꯅ ꯑꯩꯈꯣꯏ ꯎꯃꯪꯁꯤꯡꯁꯦ ꯂꯣꯏ ꯌꯥꯟꯊꯠꯇꯅ ꯏꯀꯣꯛ ꯀꯣꯛꯍꯜꯂꯦ ꯃꯗꯨꯗ ꯂꯩꯔꯝꯕ ꯁꯥ ꯉꯥꯁꯤꯡꯗꯨꯁꯨ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯩ ꯆꯥꯗꯣꯔꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯐꯪꯍꯟꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯃꯣꯏ ꯈꯨꯟꯗ ꯆꯥꯅꯕ ꯊꯤꯕ ꯆꯪꯉꯨꯕꯅꯦ ꯏꯇꯥꯎ ꯅꯪ ꯍꯤꯡꯅꯕ ꯍꯣꯠꯂꯛꯏꯁꯦ ꯗꯥꯎꯕꯨ ꯌꯥꯏꯕꯣ ꯍꯧꯖꯤꯛ ꯃꯤꯑꯣꯏꯕꯁꯤꯡꯗꯣ ꯊꯥꯡ ꯇꯦꯟ ꯄꯥꯏꯅꯔꯒ ꯂꯣꯏ ꯂꯩꯕꯅꯤꯀꯣ ꯑꯁ ꯏꯇꯥꯎ ꯅꯪꯅ ꯑꯩ ꯍꯤꯡꯉꯩꯁꯦ ꯗꯥꯎ ꯌꯥꯏ ꯍꯥꯏꯔꯤꯕ ꯁꯣꯝ ꯅꯥꯀꯟꯗꯗꯤꯕ ꯇꯥꯇꯥꯗꯨꯅ ꯑꯩꯁꯦ ꯁꯪꯒꯣꯜ ꯊꯧꯕꯗꯨꯅ ꯊꯧꯒꯠꯄꯒꯤꯕ ꯏꯁꯥꯒꯁꯦ ꯄꯨꯛꯇꯦꯛ ꯇꯦꯛꯑꯕꯖꯥꯠꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯡꯁꯥ ꯅꯪꯉꯣꯟꯗꯕꯨ ꯀꯅꯥꯅ ꯁꯪꯒꯣꯜꯗꯧꯅ ꯊꯧꯕ ꯉꯝꯃꯤꯅꯣꯅꯦ ꯑꯉꯛꯄꯅꯤꯍꯦ ꯇꯥꯎ ꯅꯪ ꯍꯥꯏꯗꯕꯗꯤ ꯆꯨꯝꯕ ꯅꯨꯡꯁꯥ ꯑꯩꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯀꯅꯥꯕꯨꯗꯤ ꯂꯩꯇꯕ ꯑꯗꯣ ꯉꯔꯥꯡ ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯗ ꯆꯪꯉꯨꯕꯗ ꯇꯥꯇꯥꯅ ꯑꯩꯉꯣꯟꯗ ꯁꯥꯊꯤꯕ ꯑꯃ ꯊꯦꯡꯅꯔꯛꯑꯦ ꯃꯥꯅꯅꯤꯅꯦ ꯑꯩꯒꯤ ꯅꯥꯡꯒꯟꯁꯤꯗ ꯀꯥꯈꯠꯂꯒ ꯁꯪꯒꯣꯜ ꯊꯧꯕꯗꯧ ꯊꯧꯔꯤꯁꯦ ꯇꯞꯇꯥ ꯍꯥꯏꯕ ꯇꯞꯇꯥꯗꯨꯗꯤ ꯑꯩꯗꯤ ꯑꯃꯨꯛ ꯇꯥꯗ꯭ꯔꯤꯅꯦ ꯃꯁꯛꯇꯣ ꯀꯃꯥꯏꯅ ꯇꯧꯏ ꯏꯇꯥꯎ ꯑꯁ ꯁꯛ ꯑꯝꯇ ꯎꯗꯦꯗ ꯃꯝꯒ ꯃꯝꯒꯅꯦ ꯃꯁꯥꯗꯤ ꯌꯥꯝ ꯐꯩꯌꯦ ꯑꯩꯁꯨ ꯍꯤꯡꯅꯕꯅ ꯍꯦꯛꯇ ꯆꯦꯟꯕꯅꯦ ꯑꯗꯣ ꯏꯇꯥꯎ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯇꯞꯇꯥꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯃꯤꯅꯣ ꯈꯪꯗꯦ ꯃꯣꯏꯇꯧ ꯇꯞꯇꯥꯗꯨꯁꯨ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯃꯥꯒꯤ ꯃꯐꯝꯗꯣ ꯌꯧꯔꯦꯒ ꯑꯝꯇ ꯍꯥꯏꯗꯦ ꯐꯠ ꯆꯣꯡꯊꯍꯧꯕꯤꯅꯤ ꯑꯩꯁꯨ ꯃꯥꯅ ꯆꯣꯡꯊꯕꯗꯨꯗꯅꯦ ꯐꯔꯦꯗ ꯏꯃꯩꯁꯦ ꯇꯥꯈꯠꯂꯒꯅꯦ ꯉꯝꯃꯤꯉꯩ ꯆꯦꯜꯂꯛꯄꯅꯦ ꯑꯗꯣ ꯏꯇꯥꯎ
ꯅꯪ ꯇꯞꯇꯥꯗꯣ ꯃꯁꯛ ꯎꯔꯛꯇꯦ ꯍꯥꯏ 이번에 ꯆꯠꯂꯒ ꯑꯝꯇ ꯌꯦꯡꯉꯨꯁꯤꯔꯥ ꯏꯇꯥꯎ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯑꯩꯁꯨ ꯀꯤꯕꯨꯗꯤ ꯀꯤꯔꯛꯇꯔꯦ ꯇꯞꯇꯥꯒꯤ ꯆꯣꯡꯊꯣꯛꯐꯝꯗꯣ ꯑꯩ ꯈꯪꯉꯦ ꯑꯗꯨ ꯆꯠꯂ ꯌꯦꯡꯉꯨꯁꯤꯔꯥ ꯌꯥꯏ ꯏꯇꯥꯎ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯌꯦꯡꯉꯨ ꯇꯨ ꯏꯁꯥꯒꯤ ꯃꯐꯝꯁꯤꯗꯅꯦ ꯇꯞꯇꯥꯗꯨꯅ ꯑꯩꯒꯤ ꯅꯥꯀꯟꯗ ꯆꯣꯡꯊꯣꯛꯈꯤꯗꯣ ꯑꯣ ꯁꯥꯏ ꯃꯐꯝꯁꯤꯅꯦꯕ ꯑꯀꯣꯏꯕꯗ ꯌꯦꯡꯉꯨꯅꯦ ꯃꯥꯒ ꯂꯩꯕ꯭ꯔꯥꯅ ꯀꯩꯗꯧꯔꯣꯖꯥꯅꯣ ꯃꯁꯤ ꯅꯨꯡꯁꯥꯁꯤꯅ ꯑꯃꯨꯛ ꯍꯜꯂꯛꯏꯁꯤꯅ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯌꯥꯎꯔꯛꯏꯅꯦ ꯃꯕꯥꯅꯤꯒꯤꯁꯤꯕꯨ ꯑꯩ ꯆꯥꯗꯨꯒꯤ ꯊꯤꯔꯛꯏ ꯖꯥꯠꯂꯥ ꯃꯁꯤꯗꯤ ꯑꯩ ꯁꯛ ꯎꯍꯟꯗꯕꯤꯗ ꯎꯇꯣꯡꯁꯤꯗꯒꯤ ꯍꯦꯛꯇ ꯂꯥꯎꯔ ꯇꯥꯟꯈ꯭ꯔꯒꯦ ꯀꯅꯥ ꯀꯅꯥ ꯑꯗꯨꯗ ꯂꯩꯗꯣ ꯂꯣꯏ ꯆꯥꯊꯣꯛꯑꯒꯦ ꯏꯇꯥꯎ ꯇꯞꯇꯥ ꯁꯥꯎꯔ ꯃꯥꯜꯂꯦ ꯆꯦꯜꯂꯨ ꯍꯥꯏ ꯏꯆꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5 ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ